Drug lalonbada chenaba police personnel sing thabaktagi terminate taunaba amadi drug talaichuraba personnel sing buna thabaktagi potha hananaba thabak kaiphatka hore haina Chief Minister Nongthabam Birena phongdokre wafamase Chief Minister gi Secretariat mamangda pangthokpa Advancing North East Career on Wheel gi gari lamthabagi thoramda paumi sing na hangba wahang amada haikibani Manipur gi district tara tarukta laiba mahisang sing da changduna mahiroi sing ga hakthengna unaduna makhoi gi career gi matang da awareness sing piga dabata team sing lamthabagi thoramda drug ki matang da paumi sing na hangba wahang da mahak na makha taraduna haukiba numit nini gi mamang da lilong dagi drug lalonba mioi ani Manipur police na faki hariba mioi ani adu wahang pahang tobada Manipur police ki ASI ani amasu chenarambadagi thabaktagi suspend taure Thabaktagi suspend tauraba ASI ani adudi Imphal East Police tagi More check posta attached tawduna laiba lilongdagi ASI MD Rizuwal amadi Imphal East Police ki narcotic cell da ASI oiba kyamgai Muslim dagi MD Kamizur Rahmani makhoi ani ngasi police ta surrender tawdrabadi phananaba warrant issue thohangani Asigumlaba police na drug ki case ta chenabagi thaudok asi makhata na thoktanaba ASI ani asi thabaktagi terminate taunanaba thabak paikhatlagani loinana makhoi khaktana tana atai case sing da chenaba sing amadi drug addict oiraba police singbu lengak na oina thabaktagi potha hananabagi thabak paikhatlagani haiki Amaromda lamdengi solid waste management plan ki lambi yauna plant manungda mai phangdabadagi treatment tawba lepagi matangda hangba wahang amadasu Chief Minister na isu asi athuba matamda mityeng changduna kari tawba yabage haiba adu yengsilagani haiki पुलिस की ASI अनि और में इम्फाल इसकी नार्कोटिक तलाइबा मा ASI मा अदगी टेक्नोपोल तलाइबा मा अनि दो ngasimak suspend tawre ado moi ngasi police ta surrender taw haibani ngasi bawo surrender tawdri aduna athuboda moi phagani loinana service dagi moi gi terminate tawbo loinana moi legally book tawgani drug chaba sing aduga edik oiraba sing de amata force samaro edumadi aina hana ai haigre whoever drug nisada involved tawdana adumaina edik oi kholiane hack leibaga idi just there will be forced treatment loi pirani Nakaramromda ngasi lamthariba team adugi matangda mahakna makha taraduna team asina school state asigi school college amadi university singda changduna mahiroi singda makhoigi tungi punsida tawba yaba sinfam kayagi matangda khanhanga dawriba asina naha singda chauna kanaba aba piba ngamlagani haiki masigi website sidai wherever north east ki leiriba chhatra sing youth singna moin apamba makhalgi startup की वगैरह higher tech education तमनबगी वगैरह training तमनबगी वगैरह production की वगैरह marketing की वगैरह whatever हाई बबसी composite होने या और बादु मपोर मनेबा अदुना हाई बपोसिंग सी एकोइना लेरिबे school education school की college की university की लेरिबे महिरोई मयाम सी द district पुन मक्सिदा चलकांदा not only महिरोई youth sing मधुर चलकांदा हाई बगी सिगी website सी द सिगी याउरिबे पोर मयाम सी सिनी मसिगी advantage लोबियो